जिरीबाम डिस्ट्रिक्ट की लेंगांगपोकपी की पुलिस आउटपोस्ट की बेरेक्ट पुलिस पर्सनल अमना मियोय अमन नोंगमैना कापतुना हातख्रे मिहात पनी हाइरिबा पुलिस पर्सनल गी यारिपोक्ता लेबा मयुम मियाम हौरक्तुना थुगाइख्रे जिरीबाम डिस्ट्रिक्ट की लेंगांगपोकपीदा लेरिबा पुलिस आउटपोस्ट असिगी CDO यूनिट की बेरेक्ट ngarang numidang pung 9 15 taaba matamda outpost aduda yarektuna leiba miyoy ama police personnel amana AK-47 nongmaina kaptuna hatkre thawdok asigi matangda laingang pokpi police outpost ki commander na Jiribam police station da pirakpa report ki matungin na de nongmaina kapadagi laikhidraba miyoy adugi maming Wainam Gandhi chahi 30 ga nithoy apokba mohon kauwe Thawbal district ke Sarangpat Bengi mamang laikai dagi ne mahakpu nongmaina kaptuna hatpani hairiba police personnel ase Tamenglong district ke Khongjharol da leiba manga suba Manipur Rifles tagi hojikna Thawbal CDO unit posting tabane loina laingang-pokpi outpost hojik attest tawduna leibane mahaki mamingna Loitam Arunta Singh chahi 39 ne mahaki rifleman number na 051 068 02 ni haire thawdok asigi matangda laingang-pokpi outpost ke post commander na Jiribam police station da pirakpa report ki matungina de ngarang numidang pung 9 ga minute kun mga taba matamda laingang-pokpi police outpost ke CDO unit ki berekta nongmay makholama taba dage mafam aduda changsin yengba matamda miyoy ama laimai da taduna lairamba thengrake aduga police personnel Loitam Aruntana makutta AK-47 ama paiduna lairamba thengrake loinana laimai da I marakta taduna lairiba miyoy adu masak tangna bagidamakta Wainam Sanatomba Singh chahi 90 nithoy apokpa laikhidraba o Ibohol Singh Laifam Sarangpat mamang laikai da leiba miyoy asi koksinduna yanganba matamda siraba miyoy adu Wainam Gandhi ni haiba khangba ngamki haire Gandhi bu nongmaina kaptuna hatpani hairiba Arunta police na fagat lay loinana mahaki matakta Jiribam district police na AR number 47 close 12 of 2024 GBM PSU S303 IPCN 27 close 1 am ek laukhat lay Haujik makata na thijin humjin bagi thabak chathari haire amaromda ngarang numidang Jiribam district ki laingang-pokpi da leiba commando unit ki berek manungda miyoy ama nongmaina kaptuna hatkhiba commando personnel Loitam Arunta gi mayum khoisauna raba miyamna thugaikre police ki kangbu na matam sana changlatuna miyam gi irang adu laksin khibadage ka henba pamdaba thogdok thokhidre adum oina mak mihat adu gi matangda leibak miyam gi oiba mifam pangthoknaba thaurang tawkhre thogdok asigi matangda pausi asina phangba paugi matungina de ngarang numidang pung 9 ga minute kun mga rom taba matamda Jiribam district ki laingang-pokpi police outpost leiba commando unit manungda commando gi personnel Loitam Aruntana Charangpat Benki mamang laikai dagi Wainam Gandhi chahi 30 ga nithoy apokpa mohanbu nongmaina kaptuna hatkhi haibagi pau tanarakpadage laikhidraba Wainam Gandhi gi mung manung amade laikai gi miyoy singna yaripok bambon laikai da leiba commando personnel Loitam Arunta gi mayumda ngasi ayuk pung 10 tarakpa matamda thomjilaktuna yum kai thugai bagi thabak adu sathaki bani haire pawasina laikhidraba Wainam Gandhi Jiribam dagi pochai puthok pusin tawraga karbar tawba miyoy ne ma ngarang Jiribam dagi Imphal da thorangna bawna bada numit tasilakpadage escort nangogdabadage laingang-pokpi outpost driver oina leiba mari mata suthokpa Sarangpat mamang laikai dagi police personnel Wainam Sanatomba chahi 30 ga nithoy apokpa laikhidraba Ibohol gi manakta sangduna ngasi nongan baga Imphal thorangna ba outpost adu da laikhi haire maduda makhoi ngarang numidang marai yenarakpadage CDO gi personnel Loitam Aruntana mahaki service AK-47 na kapadage Wainam Gandhi laikhidavani haire